Wa yonlaga hingjaba amagi mayumda sakhangdaba singna ngarang numidang hand grenade ani langsinlambagi loinina nongmei round kaya kapsinlamle thodok ase ngarang numidang gi pung 8 makhairom tabada masak khangdaba gypsy de lakpa miyoi kharana khagempali huidrom laikai de leiba laishram memcha chahi humdramanga laikhidraba laishram bimo gi yumda hand grenade bomb ani langsinlamba amadi nongmei round mapan hena kapsinlamba thodok adubu yaningdaba fongdoktuna miyamna wakan mifam chathakre ngasi khagempali huidrom laikai yumjau lairembi ki sanglen da pangthokpa wakat mifam aduda khagempali huidrom laikai yumjau lairembi maira welfare association gi secretary ningthaujam nonibalana thokliba irang asigi marakta mi kungna tariba mafamda asigumba kihan khanghanduna nongmai amadi bom kapsilamba asi yaningde laibok phabadagi bom adu pokhai haudabani pokhai rawlabadi maduda thokpa asok apan gi tekchak kanana pugani asigumba thawong asi nungaite kanana karamba lupna kari maramgi nongmei amadi bom langsillam libano haiba atu matamda miyam khangna sengtok pirau haiki Tunte wakhan taba adaida akoigi sakhangdaba gypsy amada lai number di thade aduda moi khara la aga asai nongmei round mapan kapami aduga hand grenade ani langselami lai phobodagi hand grenade ani di pokhai haudre aduga ngasai yumgi thongnau gi mingsen chi phagu aga la aga akoigi kanghan imungda thai ba kanghan se mathakta akoigi khubi mu chawna khoraga eori lai phobodagi akoigi asok afambudi ahaude adu kanana karamba sansan karamba kanguna tawbiramino akoigi hanasu nungai na bo sulaite aduga moida akoina moina sima x ma demand ma tawbo bi sulaite aduna suma se mirakta yumlakta bom langsamba nomai kapsan base matungda amona tawbiganu